Tamthiba bonggi Landa Amada Pikliba Angng Anibu Mehat Thina Hatokpikhiba Loinana Angang Adugi APOKPI MAMABUNA ASOK APAN NANGHANDUNA ARUBA FIVAM AMADA LAIKANNAHANKHIBAGI THOUDOK ADUBU AMMPACO na AWANGBA THAKTA YANINGDABA AMADI NUNGAITABA PHONGDORAKLI All Manipur's Maitai Pangal Clubs Organization AMMPACO gi Maikaidagi Thadorakpa Cherol Amada Thokiba THOUDOK amadi thawong asi mithibong mitambal singna pangthokpa terrorist ki thawong amani Haukiba chahi asida Iraipak Iramdam Manipur gi Laimaithak asida Government of India gi machinery kaya amadi shuda laiba kulai paiba kangbu singa lautunaraga pangtholakliba thabak thorong kayana micham praja kaya gi mamal yamlaba punsi khanguthakta loisinanaba honarakliba khudimak terrorist ki thawong ni haibada haimanba thoklaroi Oirakliba film kaya asidagi kanhawnaba iraicha aikoi khudimak isa gi thaudang munna khangbaga loinana Isana isabu amadi iraipak iramdam asibu kannanaba matam khudimakta amata oina hotnaminaba FIVAM semduna laiminabagi matam adu yaurakli loinana iraipak iramdam asigi apunbagi saktamda singnarakpa kayabu mayong yanaba AMMPACO su khongwam cheda lepli haina cherolas na makhatari